Tamenglong district ta o kaktuna yonba amadi atopa district singdagi pusilakpa thingre Imphal East Imphal West amadi Kaksing district na singbada African swine fever ni haina singnaba okta laina ama sandorakli haiba asigi matangda sapchaba asengba ama khangdoknaba Manipur lengaki veterinary and animal husbandry department na sample sing lauduna mari lenaba laboratory singda thakre hari hiramasiga mari lenana autonomous district council Tamenglong chief executive officer na thokpa serol amagi matungina laina asiki sapchaba masak khangdriba amadi laina asi ningthina laksindri phawba Tamenglong district ki manungda ok kaktuna yonba amadi atopa district singdagi ok pusilakpa thingre BJP की MLA सिंगना येनाबा लेतना से मिनिस्टर ओइगदौरिबा मियोय अदु पुथोपा ngamdabadagi anauba lengak semba ngamdabagi maram oigadori hana thamlakle Manipur Legislative Assembly suspended animation thamduna hojek president rule thamliba Manipur da anauba lenga ama November 15 phawbagi manungda semgani haikhiba du oithoktabagi phibamda leigadori anauba lenga ama semnabagi BJP की MLA masing hendokna leirabasu semgadoriba lenga adugi lusingba haibadi minister oigadoriba miyoy adu yenaba amata laitana khanba ngamdabadagi anauba lenga ama semba ngamdabagi maram oire pause asina tongan ba mafamdagi phangba paugi source matungina de karigumba anauba lenga ama semba tarabasu mathang December ge ani suba sayolda oithoklaba yai haidi paugi source asina makha taribadi hoji anauba lenga ama semnaba honabada lakadoriba November 18 dagi hauduna November 13 phawba numit 10 ni subna pangthokadoriba sangai festival asina asoba maram ama oiduna festival asi loiraba matungda anauba lenga ama sembagi thabak paikhatkani haina thajanari masigi mathakta nauna semgadoriba lenga asigi lusingba haibadi chief minister oinabagi damak hanagi chief minister N Biren amadi speaker thopsom sector bata anina lusingba oinabagi yamna kanna thauri singnabagi phibamda leide maduna ex minister N Biren sagatpa MLA sing aduga speaker TS sector bata bu sagatpa MLA sing haiduna ani thokna khaidoktuna leide masina maram oiduna BJP gi MLA singna amata oina yanaba haibadi sagatpa lusingba ama puthokpa ngamdabadagi anauba lengak semba ngamdabagi phibam asi lakpani haire nakala maromdana Manipur dagi tokhai tanaba demand tawriba Kuki MLA tara yautrabasu BJP da anauba lenga ama semnaba khongthang sangselakpa yai haina thamlakle chanliba thasiki aroiba phawbada Manipur da anauba lenga ama leiba yai sahi asigi February 19 dagi thamlakliba president rules ki matam loisilakpa loinana BJP na state asda lenga ama leihanaba sem sare haina paw amana haire panba yabadi sahi asigi February 19 dagi thamliba president rule asi sahi asigi August 19 da tha taruk amaga doktuna lakhibane pawasiki matungina national emergency natana president rule sahi amagi mathakta sangdokpa haiba se legally sumdaba maramna center gi mafamda pambai leisilaktabaga loinana Manipur da hoje animated suspension da thamliba lenga ase hingat hanba natraga inauna assembly gi mikhal pangthokadra haibadu wahang ama oire pawgi likhunamagi matungina Manipur da gi tokhai tana ba demand tawriba Kuki gi MLA tara ase yaudrabasu BJP na Manipur da anoba lenga ama semna ba sangsilakpa yai masigi manungsanna Nagagi MLA sing amadi NPP ga loinana lengak semnabagi masing laigani haina BJP na thajaba thamle haide nakalamaromda Bihar gi assembly mikhal loikibaga loinana center da lairiba BJP gi lusingba singda Manipur da mai onsilaktuna state asida anauba lenga ama thamna baronda mai onsilakpa yai haina thajanare Swine fever confirm tawre Manipur da hawkiba numit kharani gi mamangdagi masak khangdaba lainana okaya sihalakiba African swine fever na oiramle Central Agriculture University gi akhang ai singna yengsilaba matung Manipur da laisat ama oina okaya sikhiba du swine fever na thokpani haiba confirm tawre haidi masiga iroina na veterinary department na lakhotpam thokpa section thorang sing lokhalagani haidi BL Santos amadi sambit patra anina Kuki MLA sing CSO amasung IDP singa unakre numit humnigi khongsatta Manipur da lairiba BJP gi National Secretary Organization BL Santos amadi party sigi North East in charge Dr. Sambit patra na ngarang thambal sanglen da BJP MLA amasung party gi lusingba kaya ga unakhraba matung ngasi Sursanpur da satuna Kuki phurukki manungsanba BJP MLA amasung civil society organization singa unakre ngasi Sursanpur DC office ki conference hall da MLA sing aduga hakthengna na unaduna makhoigi apamba sing phongdok lamkhe madugi matung civil society organization singi mihut singa su unak
उनखी संबित पत्र अमसुंग BL संतोषना इम्फालदा BJP लुसिंग सिंह अमसुंग MLA सिंह उनरमलबा मतुंग चुरचानपुरदा सत्तुना कुकी MLA सिंह उनखिबा अदु वाहनथोक लैबा अमनि हाइना लौनरि मियामगी अपाम्बा मतुंगिना मणिपुरदा पॉपुलर गवर्नमेंट अमा लिंगननबा MLA सिंह माइकैदगी तकसिंदुना लाखिबने ngasi कुकी MLA सिंह उनखिबा अदुदसु संबित पत्र अमसुंग BL संतोष की माइकैदगी मियामगी हौजिक लैरिबा डिमांड असिगी मतांगदा खनरंबा याय हाइना पानारि अमरोमदा मखोय अनिना चुरचानपुरदा सत्तुना रिलीफ कैंप लैरिबा IDP सिंह उनखरे हाइरि BJP की लुचिंगबा अनि असना स्टेटस दा थोकलिबा इरांग लोइसिंदुना महौसागी पुनसिरुलदा पुरगनबा लेंगाकना होनारि हाइखि BJP की लुचिंगबा अनि असना अयुक पुंग 9 मखाइ ताबा मतमदा चुरचानपुरदा थुंगबगा तुइबोंगदा हांगबा रिलीफ कैंप अमदा चंगदुना IDP सिंह उनखि लोइनना IDP सिंगदा ब्लैंकेट फ्लाक्स बोतल लेम यावना चानबा पोलम खरसु खुसिनके हाइरि IDP सिंह उनबदा BL संतोषना हाई प्राइम मिनिस्टर नरेंद्र मोदी ना हंदक चुरचानपुरदा लाकलंबा अदुदा रुपा करोड़ कयागी ओइबा चाखत थौरांगी थबकसिंग संगारमखे अदुगा स्कीम कयाना ओरेब उयुंग तमखिबने मसिमक प्राइम मिनिस्टर ना मियामबु कदाय फावबा नुक्सिबगे हाबदो उल्लिबने डेमोक्रेसी दा वायलेंस की मफम लैते हारिदुना BJP की लुसिंगबा असना हाई लेंगाकना इरांग लोइसिंदुना महौसागी पुनसिदा हंजिनबा होनरि था खरगी मतुंगदगे लांजेनदुना लैरिबा सिंगना मखोय मखोयगी मयुमदा अयर अपल लैतना संगबा यारगा मचा मसु सिंगसु माना पामजबा स्कूल सिंगदा माहि तंबा फंगलगनि हाइखे दिल्ली की ब्लास्ट DNA टेस्ट तौबदा डॉक्टर उमर उन्नाबीनी हाइबा खंबा ngamle हाइरि दिल्ली दा लाल किला मनाक्ता थोकिबा कार बॉम्ब ब्लास्ट दा मरि लेनबा DNA टेस्ट तौबदा डॉक्टर उमर उन्नाबी काश्मीर दगी डॉक्टर सिनी हाइबा खंबा ngamle हाइरि थौदो असि नवंबर 10 दा रेड फोर्ट कनकनबा मफमदा थोकिबनी थौदो अदुदा मियोय 10 हेना सिखिबने अदुगा मियोय कियाना सोहनखिबने डॉक्टर उमर ना बॉम्ब पोखाइबगी थौदो असि थोक्त्रिङेदा मिनिट 13 गी ममांगदा Hyundai i20 कार अदु लैखिबने पुलिस ना महाके इमुंग मनुंगी मियोयसिंगदगी DNA सैंपल लौखलबा मतुंग कार अदुदा फंगबा हक्चांगा टेस्ट तौबदा डॉक्टर उमर उन्नाबीगा चानखिबने मसिना हाइबदी Hyundai i20 थौरखिबा मियोय अदु डॉक्टर उमर ने हाइबा प्रूफ तौरे हाइना पुलिस की सोर्स अमना हाइरि पांगल नहा खरा लाइकनरि उखरुल की मोबा सुरुंग येंगलुबा पांगल नहा खरा हलकपगी लंबीदा कुकी सिंगा फुरकले नहा अमा मखोंग तेकपदगी जेनिम्स हॉस्पिटल दा लाइकनरि थौदो सिंगरांग नुमिदांग पुंग 3 मखाइरों ताबा अदवाइदा उखरुल डिस्ट्रिक्ट की लितान पुलिस स्टेशन कोनबा सांकाई कुकी विलेज दा थोकिबने हाइरि पावसिना हाइमियोय कुंथ्रागनि थोइना साब पांगल नहा कांगबो अमा ngara अयो पुंग 4 रोम ताबदा मोबा सुरुंग येंगबा चतखि सुरुंग अदु येंगलुरगा हलकपगी लंबीदा सांकाई कुकी विलेज दा चटमिनबा नहा खरा ngaiduna lainakhi tanja adu da कुकी नहा अहसिंग थोरक्तुना करी तौबा लाकपनो हाइना वहांग तौरकपदा मोबा सुरुंग येंगलुबनी मखोय पुनमक पांगल फुरुप की मियोयने हाइना मसक ताखे अदुबु खंगहौदुना कुकी सिंगदुना लाउड स्पीकर सिजिनादुना लाउबदगी मसिंग यामलबा खुंजासिंग थोरक्तुना फुरकपने हाइरि नाकल अमरोमदा थौदो असigi matangda Sangkai Youth Club की माइकैदगी लम कोइबा लाखिबा पांगल नहासिंग अदु Sangkai Village दा यौरक्तुना पुंग अमा मखाइ हेना लैखे मखोयना लाउ खोंगदुना लांगलिबा अदु तौदनबा ahal lamana हाइरुबदा फजदबा वाइवता सिजिनादुना nganglakhe अदुबु पांगल नहासिंग अदु चटकिनबा गाड़ी की एक्सेलरेटर लेखतुना हेना अकाइबा पिरखि खोइसाउनरबा खुंजासिंग लंबी थिंगदुना मखोइबु वारकनबा होनबदा पांगल नहा अमना हाउपु कुकी कौबा मियोय अमा फुरकपदगी खुंजासिंग संगसिंदुना पांगल नहासिंग अदु फुखिबने हाना सेंगदोरकले नोने पुलिस स्टेशन दा पंदुना लेरखिबा गाड़ी सिंगदगी नमदुना सेल लौबगी थबक चथखरे नेशनल हाईवे 37 इम्फाल जिरिबाम लंबीदा ngarang जिरिबामदगी इम्फाल थोरखिबा गाड़ी सिंग स्कॉट मतिक चाना पीदबदगी नोने पुलिस स्टेशन दा पंदुना लेरिङै मतमदा सखंगदबा खुलाइ पाइबसिंगना गाड़ी सिंगदगी नमदुना सेल लौबदा नतना गाड़ी कयागी मिंगसल थुगाइरम लेहाइरि पाउसेसिना फंगबा पाउगी मतुंगिनदि जिरिबामदगी थोरखिबा मालपुबा गाड़ी सिंग अदु सिक्योरिटी स्कॉट फंगदबदगी ngarang अहिंग नोने पुलिस स्टेशन मयादा परेंग साना खामदुना अहिंग लेनाखिबने अदुबु ngarang नुमिदांग सखंगदबा खुलाइ पाइबसिंग कया लाखलगा गाड़ी अममंदगी नमदुना लुपा लिसिंग अमा लुपा चौवा अमदि चहुम फावबगी सांगदा नमदुना लौबगी थबक चथखि लोइनाना टाटा ट्रक MND 06D0079 की गाड़ी की मिंगसेल थुगाइदुना अकाय अतोय थोहलमखि हाइरि दिल्ली बॉम्ब ब्लास्ट मतुंग टेररिस्ट चपचाना थेंगनानबा कैबिनेट वारेप लौख्रे हौकिबा नवंबर 10 की नुमिदांग वारमदा दिल्ली की लाल किला मयादा टेररिस्ट की थौदोक मरि लेनाना कार बॉम्ब पोखाइ हनबदा मियोय क्या लैखिदबदा प्राइम मिनिस्टर नरेंद्र मोदी ना लुसिंगबा सेंटर की कैबिनेट मिफमना अवाबा फोंदोखरे कैबिनेट ना मिनिट अनि तुमिना लेपतुना लैखिद्रबा सिंगी मफमदा इकाइ खुमनबा उतखे थौदो असिगी मतांगदा कैबिनेट ना मखाताना वारेप क्या सुलौखि वारेप सिंग अदुदि नवंबर 10 2025 की नुमिदांग वारमदा दिल्ली की लाल किला मयादा कार बॉम्ब अमा पोखाइ हनदुना लैबाक की मायोक्ता
ꯂꯩꯔꯤꯕꯁꯤꯡꯅ ꯊꯣꯛꯍꯟꯕ ꯇꯝꯊꯤꯔꯕ ꯊꯧꯗꯣꯛ ꯑꯃ ꯂꯩꯕ ꯑꯁꯤꯅ ꯊꯦꯡꯅꯈ꯭ꯔꯦ ꯄꯣꯛꯈꯥꯏꯕ ꯑꯗꯨꯗ ꯃꯤꯑꯣꯏ ꯀꯌꯥ ꯁꯤꯍꯟꯈꯤ ꯑꯃꯁꯨꯡ ꯑꯇꯣꯞꯄ ꯀꯌꯥ ꯁꯣꯛꯍꯟꯈꯤ ꯋꯥꯈꯜ ꯌꯥꯎꯗꯕ ꯍꯤꯡꯁꯥꯒꯤ ꯊꯧꯗꯣꯛ ꯑꯁꯤꯗ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡꯒꯤ ꯃꯐꯝꯗ ꯀꯦꯕꯤꯅꯦꯠꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯂꯤ ꯑꯃꯁꯨꯡ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯑꯋꯥꯕꯗ ꯀꯦꯕꯤꯅꯦꯠꯅ ꯁꯔꯨꯛ ꯌꯥꯔꯤ ꯑꯁꯣꯛꯄꯁꯤꯡ ꯑꯊꯨꯕ ꯃꯇꯝꯗ ꯐꯒꯠꯂꯛꯅꯕ ꯀꯦꯕꯤꯅꯦꯠꯅ ꯊꯧꯅꯤꯖꯔꯤ ꯑꯃꯁꯨꯡ ꯑꯋꯥꯕ ꯇꯥꯔꯕꯁꯤꯡ ꯃꯇꯦꯡ ꯄꯥꯡꯈꯤꯕ ꯃꯦꯗꯤꯀꯦꯜꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯃꯁꯨꯡ ꯑꯦꯃꯔꯖꯦꯟꯁꯤꯒꯤ ꯊꯕꯛ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯏ ꯈꯨꯗꯣꯡꯊꯤꯕ ꯂꯥꯛꯄ ꯃꯇꯝꯗ ꯑꯣꯊꯣꯔꯤꯇꯤꯁꯤꯡ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯖꯦꯟꯁꯤꯁꯤꯡ ꯑꯃꯁꯨꯡ ꯃꯤꯌꯥꯝꯅ ꯊꯧꯅꯥ ꯐꯅ ꯑꯃꯁꯨꯡ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤꯒ ꯂꯣꯏꯅꯅ ꯃꯇꯝ ꯆꯥꯅ ꯑꯃꯁꯨꯡ ꯃꯄꯨꯡ ꯐꯥꯅ ꯊꯕꯛ ꯄꯥꯏꯈꯠꯄꯗ ꯀꯦꯕꯤꯅꯦꯠꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯈꯤ ꯏꯟꯗꯣ ꯃ꯭ꯌꯥꯟꯃꯥꯔ ꯕꯣꯔꯗꯔ ꯔꯣꯗꯄꯨ ꯑꯅꯧꯕ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯑꯣꯏꯅ ꯂꯥꯎꯊꯣꯛꯂꯒꯅꯤ ꯍꯥꯏꯔꯤ ꯏꯟꯗꯣ ꯃ꯭ꯌꯥꯟꯃꯥꯔ ꯕꯣꯔꯗꯔ ꯔꯣꯗꯀꯤ ꯄ꯭ꯔꯣꯖꯦꯛ ꯀꯟꯅ ꯄꯥꯏꯈꯠꯂꯤ ꯑꯃꯗꯤ ꯂꯝꯕꯤ ꯑꯁꯤ ꯑꯅꯧꯕ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯑꯃ ꯑꯣꯏꯅ ꯂꯥꯎꯊꯣꯛꯂꯒꯅꯤ ꯍꯥꯏꯅ ꯔꯣꯗ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯑꯦꯟड ꯍꯥꯏꯋꯦꯁꯀꯤ ꯃꯤꯅꯤꯁꯇꯔ ꯑꯣꯐ ꯁ꯭ꯇꯦꯠ ꯑꯖꯣꯏ ꯇꯝꯇꯥꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯋꯥꯐꯝ ꯑꯁꯤ ꯉꯔꯥꯡ ꯍꯣꯇꯦꯜ ꯀ꯭ꯂꯥꯁꯤꯛ ꯒ꯭ꯔꯥꯟꯗꯦꯗ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯃꯍꯥꯛꯅ ꯍꯥꯏ ꯀꯤꯂꯣꯃꯤꯇꯔ 759 ꯁꯥꯡꯕ ꯏꯟꯗꯣ ꯃ꯭ꯌꯥꯟꯃꯥꯔ ꯕꯣꯔꯗꯔ ꯔꯣꯗꯀꯤ ꯄ꯭ꯔꯣꯖꯦꯛ ꯍꯧꯖꯤꯛ ꯀꯟꯅ ꯆꯠꯊꯔꯤ ꯍꯥꯏꯔꯤꯕ ꯂꯝꯕꯤ ꯑꯁꯤ ꯑꯇꯦꯟꯕ ꯃꯇꯝꯒꯤ ꯃꯅꯨꯡꯗ ꯑꯅꯧꯕ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯑꯃ ꯑꯣꯏꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯥꯎꯊꯣꯛꯂꯒꯅꯤ ꯆꯨꯔꯆꯥꯟꯄꯨꯔ ꯇꯨ ꯇꯤꯄꯥꯏꯃꯨꯛ NH 102 262 ꯀꯤꯂꯣꯃꯤꯇꯔ ꯑꯃꯗꯤ ꯃꯥꯎ ꯇꯨ ꯁꯦꯅꯥꯄꯇꯤ NH 02 57.91 ꯀꯤꯂꯣꯃꯤꯇꯔꯒꯤ ꯒ꯭ꯔꯤꯟꯐꯤꯜꯗ ꯑꯦꯂꯥꯏꯟꯃꯦꯟꯠꯀꯤ ꯗꯤꯇꯦꯜ ꯄ꯭ꯔꯣꯖꯦꯛ ꯔꯤꯄꯣꯔꯠ DPR ꯁꯦꯝꯕꯒꯤ ꯊꯕꯛ NHID ꯁꯦꯜꯅ ꯀꯟꯅ ꯆꯠꯊꯔꯤ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ ꯃꯍꯥꯛꯅ ꯍꯥꯏ ꯏꯝꯐꯥꯜ ꯃꯣꯏꯔꯥꯡ ꯂꯝꯕꯤ 4 ꯂꯦꯟ ꯄ꯭ꯔꯣꯖꯦꯛꯀꯤ DPR ꯁꯦꯝꯕ ꯐꯥꯏꯅꯦꯜ ꯁ꯭ꯇꯦꯖꯗ ꯂꯩꯔꯦ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯑꯔꯣꯏꯕ ꯂꯩꯈꯥꯏ ꯇꯥꯒꯗꯕ ꯈꯛꯇ ꯉꯥꯏꯔꯦ ꯏꯝꯐꯥꯜ ꯖꯤꯔꯤꯕꯥꯝ ꯅꯦꯁꯅꯦल ꯍꯥꯏꯋꯦ NH 37ꯒꯤ ꯑꯣꯏꯅꯁꯨ ꯀꯤꯂꯣꯃꯤꯇꯔ 152 ꯕ꯭ꯂꯦꯛ ꯇꯣꯞ ꯇꯧꯔꯦ ꯍꯥꯏꯅ ꯄꯜꯂꯗꯨꯅ ꯂꯝꯕꯤ ꯑꯁꯤ ꯁꯦꯟꯕꯥ ꯆꯍꯤ 2025-26ꯒꯤ ꯃꯅꯨꯡꯗ ꯂꯣꯏꯁꯤꯜꯂꯒꯅꯤ ꯍꯥꯏꯔꯤ ꯈꯣꯡꯊꯥꯡ ꯑꯁꯤꯅ ꯂꯩꯉꯥꯛꯅ ꯂꯝꯕꯤ ꯑꯁꯤꯒꯤ ꯂꯝꯕꯤ ꯊꯣꯡꯒꯤ ꯐꯤꯕꯝꯁꯤꯡ ꯐꯒꯠꯍꯟꯅꯕꯒꯤꯗꯃꯛ ꯂꯧꯈꯠꯂꯛꯄ ꯈꯣꯡꯊꯥꯡꯒꯤ ꯃꯅꯨꯡ ꯆꯟꯅ ꯄꯥꯡꯊꯣꯛꯄꯅꯤ ꯈꯣꯡꯊꯥꯡ ꯑꯁꯤꯅ ꯃꯅꯤꯄꯨꯔ ꯑꯃꯗꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯋꯥꯡ ꯅꯣꯡꯄꯣꯛꯀꯤ ꯃꯤꯌꯥꯝꯗ ꯆꯥꯎꯅ ꯀꯥꯟꯅꯕ ꯄꯤꯔꯒꯅꯤ ꯍꯥꯏꯈꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯔꯣꯗ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯑꯦꯟड ꯍꯥꯏꯋꯦꯁ ꯃꯣꯔꯀꯤ ꯃꯈꯥꯗ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 13ꯒꯤ ꯀꯤꯂꯣꯃꯤꯇꯔ 1973 ꯁꯦꯝꯒꯠꯄꯒꯤ ꯊꯕꯛ ꯆꯠꯊꯔꯤ ꯊꯕꯛ ꯑꯁꯤ ꯁ꯭ꯇꯦꯠꯀꯤ PWD ꯑꯃꯗꯤ NHID ꯁꯦꯜꯒꯅ ꯇꯧꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯈꯤ IDPꯁꯤꯡ ꯈꯨꯟꯗꯥ ꯂꯩꯇꯥꯍꯟꯅꯅꯕ ꯒꯚꯔꯟꯃꯦꯟꯠꯅ ꯊꯧꯔꯥꯡ ꯇꯧꯔꯤ ꯁꯥꯐꯒꯗꯕ ꯃꯐꯝꯁꯤꯡ ꯊꯤꯗꯣꯛꯂꯤ ꯍꯥꯏꯅ ꯊꯝꯂꯛꯂꯦ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯤꯡ ꯑꯃꯁꯨꯡ ꯇꯝꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯂꯥꯟꯖꯦꯟꯅꯗꯨꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯈꯨꯟꯗꯥ ꯂꯩꯇꯥꯕꯗ ꯁꯥꯐꯒꯗꯕ ꯃꯐꯝꯁꯤꯡ ꯊꯤꯗꯣꯛꯄꯒꯤ ꯊꯕꯛ ꯆꯠꯊꯕ ꯍꯧꯈ꯭ꯔꯦ ꯀꯨꯝꯖꯥ 2023ꯒꯤ May 3ꯗꯒꯤ ꯍꯧꯗꯨꯅ ꯆꯠꯊꯔꯛꯂꯤꯕ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯂꯥꯟꯖꯦꯟꯅꯗꯨꯅ ꯂꯩꯔꯤꯕ internally displaced personsꯤꯡ ꯑꯁꯤꯕు ꯅꯤꯡꯊꯤꯅ ꯈꯨꯟꯗꯥ ꯂꯩꯇꯥꯍꯟꯕ ꯌꯥꯅꯕ ꯁꯥꯐꯒꯗꯕ ꯃꯐꯝꯁꯤꯡ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯈꯪꯗꯣꯛꯄꯒ ꯂꯣꯏꯅꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯈ꯭ꯔꯕ ꯌꯨꯝꯁꯤꯡ ꯑꯁꯤ ꯁꯦꯝꯖꯤꯟꯗꯨꯅ ꯑꯃꯨꯛ ꯃꯐꯝ ꯑꯗꯨꯗ ꯂꯩꯒꯗꯕ ꯃꯤꯑꯣꯏꯁꯤꯡꯗ ꯆꯤꯡꯅꯕ ꯌꯥꯎꯗꯅ ꯂꯩꯍꯟꯕ ꯌꯥꯒꯗꯕ ꯃꯐꯝꯁꯤꯡ ꯈꯪꯗꯣꯛꯄ ꯍꯧꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ IDP ꯄꯨꯟꯅ 50,000 ꯔꯣꯝ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯂꯩꯔꯤ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯃꯁꯥ ꯃꯁꯥꯒꯤ ꯌꯨꯝꯗ ꯍꯟꯖꯤꯟꯗꯨꯅ ꯂꯩꯖꯕ ꯄꯥꯝꯖꯕ ꯉꯥꯛꯇꯅꯦ ꯄꯥꯎꯒꯤ ꯂꯤꯈꯨꯟꯁꯤꯡꯅ ꯍꯥꯏ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯁꯤꯡ ꯑꯃꯁꯨꯡ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯅ ꯑꯁꯤꯒꯨꯝꯕ ꯂꯥꯟꯖꯦꯟꯅꯗꯨꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯅꯤꯡꯊꯤꯅ ꯌꯨꯝ ꯀꯩ ꯁꯥꯗꯨꯅ ꯃꯐꯝ ꯆꯥꯅ ꯈꯨꯟꯗꯥ ꯂꯩꯇꯥꯍꯟꯅꯕ ꯑꯀꯟꯕ ꯈꯣꯡꯊꯥꯡꯁꯤꯡ ꯂꯧꯈꯠꯇꯨꯅ ꯂꯥꯛꯂꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝ ꯀꯌꯥꯃꯔꯣꯝ ꯂꯩꯉꯥꯛꯅ ꯃꯁꯛ ꯈꯪꯗꯣꯛꯇꯨꯅ ꯃꯩꯇꯩ ꯑꯃꯁꯨꯡ ꯀꯨꯀꯤ ꯐꯨꯔꯨꯞꯀꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯈꯨꯟꯗꯥ ꯂꯩꯇꯥꯍꯟꯕ ꯌꯥꯅꯕ ꯊꯕꯛꯁꯤꯡ ꯂꯧꯈꯠꯂꯤ ꯑꯁꯤꯒꯨꯝꯕ ꯃꯁꯛ ꯈꯪꯗꯣꯛꯅꯕ ꯃꯐꯝꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯀꯥꯡꯋꯥꯏ ꯀꯩꯊꯦꯜꯃꯥꯟꯕꯤ ꯐꯌꯦꯡ ꯑꯃꯁꯨꯡ ꯗꯣꯂꯥꯏꯊꯥꯕꯤꯅꯆꯤꯡꯕ ꯃꯐꯝꯁꯤꯡ ꯌꯥꯎꯔꯤ ꯍꯥꯏꯔꯤ ꯊꯧꯕꯥꯜ ꯑꯃꯁꯨꯡ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯗ ꯂꯩꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯍꯦꯟꯕ ꯃꯐꯝ ꯀꯌꯥꯃꯔꯣꯝꯁꯨ ꯃꯁꯛ ꯈꯪꯗꯣꯛꯂꯒ ꯂꯩꯔꯦ ꯍꯥꯏꯔꯤ ꯑꯁꯤꯒꯨꯝꯕ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯈꯨꯟꯗꯥ ꯂꯩꯇꯥꯔꯒ ꯂꯩꯕ ꯌꯥꯒꯗꯕ ꯏꯃꯨꯡꯁꯤꯡ ꯈꯪꯗꯣꯛꯄꯒ ꯂꯣꯏꯅꯅ ꯆꯥꯎꯔꯥꯛꯅ ꯏꯃꯨꯡ 100 ꯈꯨꯟꯗꯥ ꯂꯩꯇꯥꯕ ꯌꯥꯒꯅꯤ ꯃꯁꯤ ꯍꯣꯡꯖꯤꯟꯅꯕꯒꯤ ꯊꯕꯛ ꯑꯁꯤ ꯐꯨꯔꯨꯞ ꯑꯅꯤꯒꯤ ꯃꯔꯛꯇ ꯄꯥꯎ ꯐꯥꯎꯗꯣꯛꯅꯔꯒ ꯄꯥꯏꯈꯠꯀꯗꯕꯅꯤ ꯃꯁꯤꯒꯤ ꯊꯕꯛ ꯑꯁꯤ ꯂꯧꯈꯠꯄ ꯃꯇꯝꯗ ꯂꯣꯀꯦꯜ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯑꯃꯁꯨꯡ ꯏꯟꯇꯦꯂꯤꯖꯦꯟꯁ ꯋꯤꯡꯗꯒꯤ ꯏꯟꯄꯨꯠꯁꯤꯡ ꯂꯧꯔꯒ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯐꯨꯔꯨꯞ ꯑꯅꯤꯃꯛꯅ ꯄꯨꯟꯅ ꯈꯨꯟꯗꯥꯕ ꯃꯐꯝꯁꯤꯡꯗꯁꯨ ꯑꯁꯤꯒꯨꯝꯕ ꯐꯤꯚꯝ ꯑꯁꯤ ꯍꯣꯠꯅꯗꯨꯅ ꯂꯥꯛꯂꯦ ꯃꯁꯤꯒꯤ ꯊꯧꯁꯤꯜ ꯑꯁꯤ ꯃꯥꯏ ꯄꯥꯛꯅ ꯊꯕꯛꯇ ꯑꯣꯟꯊꯣꯛꯄ ꯉꯝꯂꯕꯗꯤ internally displaced person ꯀꯌꯥꯃꯔꯣꯝꯗꯤ ꯑꯅꯧꯕ ꯂꯩꯐꯝ ꯐꯪꯕ ꯉꯝꯒꯗꯧꯔꯤꯕꯅꯤ internally displaced personsꯤꯡꯒꯤ ꯏꯁꯨ ꯑꯁꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯁꯤꯡꯅꯕ ꯑꯃ ꯑꯣꯏꯔꯤꯕꯅꯤ ꯃꯈꯣꯏꯗ ꯅꯤꯡꯊꯤꯅ ꯈꯨꯟꯗꯥ ꯂꯩꯇꯥꯍꯟꯅꯕ ꯃꯐꯝ ꯑꯃ ꯄꯤꯕ ꯍꯥꯏꯕꯁꯤꯅ ꯂꯝꯗꯝ ꯑꯁꯤꯗ ꯃꯍꯧꯁꯥꯒꯤ ꯑꯣꯏꯕ ꯐꯤꯕꯝꯗ ꯍꯟꯖꯤꯜꯍꯟꯅꯕ ꯑꯆꯧꯕ ꯈꯣꯡꯊꯥꯡ ꯑꯃ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯔꯤ ꯄꯟꯕ ꯌꯥꯕꯗꯤ PK ꯁꯤꯡꯅ ꯃꯅꯤꯄꯨꯔꯒꯤ ꯆꯤꯞ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯅ ꯊꯕꯛ ꯄꯨꯔꯤꯉꯩꯗ ꯆꯍꯤ ꯑꯁꯤꯒꯤ ꯗꯤꯁꯦꯝꯕꯔ ꯐꯥꯎꯕꯗ ꯏꯔꯥꯡ ꯑꯁꯤꯅ ꯂꯥꯟꯖꯦꯟꯅꯗꯨꯅ ꯂꯩꯔꯤꯕ IDPꯁꯤꯡ ꯑꯁꯤ ꯃꯁꯥꯒꯤ ꯍꯥꯟꯅꯒꯤ ꯂꯩꯐꯝꯗ ꯍꯟꯖꯤꯜꯍꯟꯅꯅꯕ ꯒꯚꯔꯟꯃꯦꯟꯠꯅ ꯊꯕꯛ ꯄꯥꯏꯈꯠꯀꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯝꯕ ꯂꯩꯈꯤꯕꯅꯤ PK ꯁꯤꯡꯒꯤ ꯃꯍꯨꯠꯇ PK ꯒꯣꯌꯜꯅ ꯆꯤꯞ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯅ ꯊꯕꯛ ꯄꯨꯔꯛꯈ꯭ꯔꯕ ꯃꯇꯨꯡꯗ
ꯃꯇꯨꯡꯗꯁꯨ ꯈꯣꯡꯊꯥꯡ ꯑꯁꯤ ꯂꯦꯞꯇꯅ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯪꯁꯤꯟꯗꯨꯅ ꯏꯔꯥꯡꯅ ꯁꯣꯛꯍꯜꯂꯕ ꯃꯐꯝ ꯀꯌꯥꯃꯔꯣꯝꯗ ꯍꯛꯊꯦꯡꯅꯅ ꯆꯠꯇꯨꯅ ꯑꯃꯥ ꯑꯇꯥ ꯊꯣꯛꯈ꯭ꯔꯕ ꯌꯨꯝꯁꯤꯡꯒꯤ ꯐꯤꯕꯝ ꯌꯦꯡꯁꯤꯟꯕ ꯍꯧꯈꯤꯕꯅꯤ꯫ ꯆꯠꯇꯤꯁꯒꯔꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯒ ꯀꯥꯞꯅꯕꯗ ꯃꯥꯑꯣꯏꯁ 6 ꯁꯤꯈ꯭ꯔꯦ꯫ ꯆꯍꯤꯁꯤꯗ ꯁ꯭ꯇꯦꯠꯁꯤꯗ ꯊꯣꯛꯈꯤꯕ ꯅꯣꯡꯃꯩ ꯀꯥꯞꯅꯕꯒꯤ ꯊꯧꯗꯣꯛꯁꯤꯡꯗ ꯁꯤꯈꯤꯕ ꯃꯥꯑꯣꯏꯁ 257 ꯁꯨꯔꯦ ꯍꯥꯏꯔꯤ꯫ ꯆꯠꯇꯤꯁꯒꯔꯒꯤ ꯕꯤꯖꯥꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯇ ꯊꯣꯛꯈꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯒ ꯅꯣꯡꯃꯩ ꯀꯥꯞꯅꯕꯒꯤ ꯊꯧꯗꯣꯛ ꯑꯃꯗ ꯃꯥꯑꯣꯏꯁ 6 ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯄꯨꯂꯤꯁꯅ ꯉꯔꯥꯡ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯕꯤꯖꯥꯄꯨꯔꯒꯤ ꯁꯨꯄꯔꯤꯟꯇꯦꯟꯗꯦꯟꯠ ꯑꯣꯐ ꯄꯨꯂꯤꯁ ꯖꯤꯇꯦꯟꯗ꯭ꯔ ꯌꯥꯗꯕꯅ ꯐꯣꯡꯗꯣꯛꯄ ꯃꯇꯨꯡꯏꯟꯅ ꯅꯣꯡꯃꯩ ꯀꯥꯞꯅꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯉꯔꯥꯡ ꯗꯤꯁꯇ꯭ꯔꯤꯛꯁꯤꯒꯤ ꯏꯟꯗ꯭ꯔꯕꯇꯤ ꯅꯦꯁꯅꯦꯜ ꯄꯥꯔꯛ ꯑꯦꯔꯤꯌꯥꯗ ꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯈꯤ ꯏꯟꯗ꯭ꯔꯕꯇꯤ ꯅꯦꯁꯅꯦꯜ ꯄꯥꯔꯛ ꯑꯦꯔꯤꯌꯥꯗ ꯁꯦꯅꯤꯌꯔ ꯃꯥꯑꯣꯏꯁ ꯀꯥꯗꯔꯁꯤꯡ ꯂꯩꯔꯦ ꯍꯥꯏꯕ ꯄꯥꯎ ꯐꯪꯕꯗꯒꯤ ꯁ꯭ꯄꯦꯁꯤꯌꯦꯜ ꯇꯥꯛꯁ ꯐꯣꯔꯁ ꯑꯃꯗꯤ ꯕꯤꯖꯥꯄꯨꯔ ꯑꯃꯁꯨꯡ ꯗꯟꯇꯦꯋꯥꯗꯥ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯔꯤꯖꯥꯔꯚ ꯒꯥꯔꯗꯀꯤ ꯄꯥꯔꯁꯅꯦꯜꯁꯤꯡꯅ ꯑꯣꯄꯔꯦꯁꯟ ꯆꯠꯊꯔꯤꯉꯩꯗ ꯃꯐꯝꯗꯨꯗ ꯂꯩꯔꯝꯕ ꯃꯥꯑꯣꯏꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯈꯤ꯫ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄꯗꯨꯗꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯥꯔꯁꯅꯦꯜꯁꯤꯡꯅ ꯍꯟꯗꯨꯅ ꯀꯥꯞꯂꯛꯈꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯗꯨꯅ ꯑꯦꯁꯄꯤꯅ ꯍꯥꯏꯈꯤ ꯅꯣꯡꯃꯩ ꯀꯥꯞꯅꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯨꯡ ꯊꯧꯗꯣꯛ ꯊꯣꯛꯐꯝꯗꯨꯗ ꯊꯤ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯕꯗ ꯃꯥꯑꯣꯏꯁ 6 ꯁꯤꯗꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯗꯤꯜꯂꯤꯗ ꯕꯣꯝ ꯄꯣꯈꯥꯏꯈꯤꯕ ꯃꯇꯨꯡ ꯏꯟꯗꯣ-ꯅꯦꯄꯥꯜ ꯕꯣꯔꯗꯔ ꯄꯔꯤꯡꯗ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯀꯟꯈꯠꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯅ꯭ꯌꯨ ꯗꯦꯜꯂꯤꯒꯤ ꯔꯦꯗ ꯐꯣꯔꯠ ꯃꯦꯇ꯭ꯔꯣ ꯁ꯭ꯇꯦꯁꯟ ꯃꯅꯥꯛꯇ ꯊꯣꯛꯈꯤꯕ ꯕꯣꯝ ꯄꯣꯈꯥꯏꯕꯒꯤ ꯊꯧꯗꯣꯛ ꯃꯇꯨꯡ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯏꯟꯇꯦꯂꯤꯖꯦꯟꯁ ꯑꯦꯖꯦꯟꯁꯤꯁꯤꯡꯒ ꯂꯣꯏꯅꯅ ꯎꯠꯇꯔ ꯄ꯭ꯔꯗꯦꯁ ꯄꯨꯂꯤꯁ ꯑꯃꯁꯨꯡ ꯁꯁ꯭ꯇ꯭ꯔ ꯁꯤꯃꯥ ꯕꯜ (SSBꯅ) ꯏꯟꯗꯤꯌꯥ-ꯅꯦꯄꯥꯜ ꯕꯣꯔꯗꯔ ꯄꯔꯤꯡꯗ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯀꯟꯈꯠꯂꯦ ꯍꯥꯏꯅ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯍꯥꯔꯥꯖꯒꯟꯖꯒꯤ ꯁꯨꯄꯔꯤꯟꯇꯦꯟꯗꯦꯟꯠ ꯑꯣꯐ ꯄꯨꯂꯤꯁ ꯁꯣꯃꯦꯟꯗ꯭ꯔ ꯃꯤꯅꯥꯅ ꯍꯥꯏꯈꯤ ꯃꯤꯑꯣꯏꯁꯤꯡ ꯉꯝꯈꯩ ꯂꯥꯟꯁꯤꯜꯂꯛꯅꯕꯒꯤ ꯑꯌꯥꯕ ꯄꯤꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯃꯈꯣꯏꯒꯤ ꯃꯁꯛ ꯃꯃꯤꯡ ꯈꯪꯗꯣꯛꯅꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯖꯦꯟꯁꯤꯁꯤꯡꯗ ꯈꯪꯍꯟꯈ꯭ꯔꯦ꯫ ꯏꯍꯣ-ꯍꯣꯔꯕ ꯏꯟꯗꯤꯌꯥ-ꯅꯦꯄꯥꯜ ꯕꯣꯔꯗꯔ ꯄꯔꯤꯡꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯀꯟꯈꯠꯅꯕ ꯑꯃꯁꯨꯡ ꯑꯦꯟꯇꯤ-ꯅꯦꯁꯅꯦꯜ ꯑꯦꯂꯤꯃꯦꯟꯠꯁꯤꯡ ꯆꯪꯁꯤꯜꯂꯛꯄ ꯊꯤꯡꯅꯕ SSBꯅ ꯅꯦꯄꯥꯜ ꯇꯥꯕ ꯂꯝꯕꯤ ꯈꯨꯗꯤꯡꯃꯛꯇ ꯀ꯭ꯂꯣꯖ-ꯁꯔꯀꯤꯠ ꯀꯦꯃꯦꯔꯥ ꯑꯃꯁꯨꯡ ꯗ꯭ꯔꯣꯟ ꯀꯦꯃꯦꯔꯥꯁꯤꯡ ꯏꯟꯁꯇꯣꯜ ꯇꯧꯔꯦ ꯍꯥꯏꯅ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯤꯅꯥꯅ ꯍꯥꯏꯈꯤ ꯏꯟꯗꯤꯌꯥ-ꯅꯦꯄꯥꯜ ꯕꯣꯔꯗꯔꯗ ꯂꯩꯔꯤꯕ ꯁꯣꯅꯧꯂꯤ ꯑꯃꯁꯨꯡ ꯇꯨꯊꯤꯕꯥꯔꯤ ꯑꯥꯎꯠꯄꯣꯁꯠꯇ SSBꯅ ꯃꯦꯇꯜ ꯗꯤꯇꯦꯛꯇꯔꯁꯤꯡꯁꯨ ꯏꯟꯁꯇꯣꯜ ꯇꯧꯔꯦ ꯍꯥꯏꯔꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝꯗ ꯅ꯭ꯌꯨ ꯗꯦꯜꯂꯤꯒꯤ ꯔꯦꯗ ꯐꯣꯔꯠ ꯃꯦꯇ꯭ꯔꯣ ꯁ꯭ꯇꯦꯁꯟ ꯃꯅꯥꯛꯇ ꯁꯛꯇꯤ ꯂꯩꯕ ꯕꯣꯝ ꯑꯃ ꯄꯣꯈꯥꯏꯔꯛꯄꯗꯒꯤ ꯌꯥꯝꯗ꯭ꯔꯕꯗ ꯃꯤꯑꯣꯏ 19 ꯁꯤꯈꯤꯕꯅꯤ꯫